ꯀꯪꯂꯩꯆꯥꯁꯤꯡꯅ ꯌꯥꯝꯅ ꯍꯛꯅ ꯂꯧꯖꯔꯤꯕ ꯀꯪꯂꯥ ꯂꯩꯐꯝꯂꯦꯟ ꯑꯁꯤꯒꯤ ꯁꯅꯊꯣꯡ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯁꯅꯊꯣꯡ ꯑꯁꯤꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 12 ꯈꯛ ꯕ꯭ꯔꯍ꯭ꯃ ꯔꯣꯗ ꯑꯁꯤꯗ ꯆꯠꯂꯒ ꯀꯔꯥꯝ ꯍꯥꯏꯅ ꯀꯣꯂꯣꯏ ꯃꯤꯡꯒꯧꯅꯕ ꯀꯔꯥꯝ ꯍꯥꯏꯅ ꯈꯪꯅꯕ ꯌꯥꯝꯅ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯈꯛ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯂꯥꯏꯐꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯁꯨ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯠꯂꯤꯕ ꯎꯃꯪ ꯂꯥꯏ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯪꯂꯨꯁꯤ꯫ ꯍꯧꯖꯤꯛ ꯀꯔꯥꯝꯗ ꯎꯃꯪ ꯂꯥꯏꯒꯤ ꯈꯨꯕꯝ ꯌꯥꯗꯨꯅ ꯃꯤꯌꯥꯝꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯔꯥꯝ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕ ꯈꯨꯕꯝ ꯑꯁꯤ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯖꯔꯨꯕꯗ ꯐꯪꯖꯕ ꯈꯔꯈꯛ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯧꯔꯛꯄꯒꯤ ꯋꯥꯔꯤꯁꯤ ꯂꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯕ ꯂꯥꯏꯕꯨꯡꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯥꯝꯗ ꯈꯔꯈꯛ ꯊꯝꯖꯒꯦ꯫ ꯂꯥꯏꯕꯨꯡ ꯑꯣꯏꯅ ꯁꯥꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯍꯦꯛ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯀꯤꯂꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯋꯥꯡꯕ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯤꯂꯤ ꯑꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯕ ꯃꯇꯝꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯕ ꯈꯪꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯤꯂꯤ ꯑꯁꯤꯗ ꯀꯥꯗꯨꯅ ꯃꯥꯏꯀꯩ ꯂꯦꯞꯄꯒꯤ ꯑꯃꯁꯨꯡ ꯃꯥꯏꯀꯩ ꯆꯠꯀꯗꯕ ꯃꯥꯏꯀꯩ ꯌꯦꯡꯅꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯤꯂꯤ ꯄꯥꯝꯕꯤ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯗꯕꯇ ꯅꯠꯇꯅ ꯀꯔꯥꯝꯗ ꯍꯧꯔꯤꯕ ꯀꯤꯂꯤ ꯄꯥꯝꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯡꯕ ꯆꯥꯎꯕ ꯃꯁꯛ ꯃꯑꯣꯡ ꯁꯑꯣꯡ ꯁꯥꯗꯥ ꯐꯖꯕ ꯃꯔꯝꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯀꯪꯂꯩꯄꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯝꯕ ꯀꯤꯂꯤ ꯄꯥꯝꯕꯤ ꯑꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯊꯝꯗꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯀꯤꯂꯤ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯃꯁꯛ ꯃꯒꯨꯟ ꯈꯪꯕꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯊꯪ ꯁꯨꯝ ꯊꯨꯞꯈꯤꯕꯅ ꯉꯁꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯨꯡ ꯑꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯀꯤꯂꯤ ꯄꯥꯝꯕꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯋꯥꯡꯕ ꯐꯖꯔꯕ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ ꯍꯥꯏꯕꯁꯦ ꯇꯞꯅ ꯁꯨꯝ ꯀꯥꯎꯈꯤꯕꯅ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯥꯏꯟꯁꯀꯤ ꯑꯣꯏꯕ ꯂꯝꯗꯁꯨ ꯀꯤꯂꯤ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯖꯔꯨꯕꯗ ꯐꯪꯖꯕ ꯈꯔꯈꯛꯁꯨ ꯃꯤꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯄꯥꯝꯕꯤ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯑꯣꯏꯕ ꯅꯦꯝꯗ ꯅꯤꯑꯣꯂꯥꯃꯥꯔꯀꯤꯌꯥ ꯍꯥꯏꯅ ꯀꯧꯏ꯫ ꯄꯥꯝꯕꯤ ꯑꯁꯤ ꯀꯣꯐꯤ ꯄꯥꯝꯕꯤꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯑꯁꯦ ꯇꯦꯅꯤꯁ ꯕꯣꯜ ꯑꯃꯨꯛ ꯆꯥꯎꯅ ꯑꯗꯨꯒ ꯃꯅꯨꯡꯗꯅ ꯃꯍꯩ ꯌꯥꯎꯕ ꯑꯗꯨꯒ ꯃꯄꯥꯟꯗꯅ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯒꯤ ꯀꯥꯛꯁꯤ ꯌꯥꯟꯕ ꯑꯗꯨꯒ ꯁꯑꯣꯡ ꯁꯥꯗꯥ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯀꯤꯂꯤ ꯄꯥꯝꯕꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯊꯤꯖꯔꯨꯕꯗ ꯐꯤꯂꯤꯄꯤꯟꯁ ꯂꯣꯝꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯐꯪꯏ꯫ ꯁꯥꯎꯠ ꯑꯃꯁꯨꯡ ꯁꯥꯎꯠ ꯑꯦꯁꯤꯌꯥꯁꯤꯡꯗ ꯍꯦꯟꯅ ꯄꯥꯝꯅ ꯃꯍꯥꯛꯅ ꯍꯧꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯐꯪꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯒꯤ ꯑꯣꯏꯕ ꯂꯣꯟꯗ ꯀꯤꯂꯤ ꯄꯥꯝꯕꯤꯁꯦ ꯃꯃꯤꯡ ꯀꯧꯅꯩ ꯍꯥꯏꯅꯁꯨ ꯐꯪꯖꯩ꯫ ꯀꯔꯥꯝ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅꯃꯛ ꯍꯦꯛꯇꯃꯛ ꯍꯔꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯗꯕ, ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯃꯔꯝꯅ ꯇꯣꯏꯅꯃꯛ ꯍꯦꯛꯇꯃꯛ ꯆꯍꯤꯒꯤ ꯂꯦꯞꯇꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯍꯔꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯝꯗꯦ꯫ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄꯗ ꯃꯨꯛꯅꯥ, ꯏꯔꯣꯏꯕ, ꯂꯝꯖꯦꯜꯅꯆꯤꯡꯕ ꯃꯊꯪ ꯄꯥꯡꯊꯣꯛꯇꯨꯅ ꯒꯦꯝ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯀꯤ ꯁꯔꯨꯛ ꯌꯥꯎꯔꯝꯕ ꯑꯁꯤꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯎꯔꯤꯈꯤꯃꯝ ꯏꯕꯦꯡꯁꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗꯒꯤ ꯍꯧꯈꯤꯗꯨꯅ ꯏꯇꯥꯂꯤꯗ ꯄꯥꯡꯊꯣꯛꯄ ꯑꯆꯧꯕ ꯒꯦꯝ ꯑꯃꯗ ꯖꯦꯚꯂꯤꯟ ꯊ꯭ꯔꯣꯗ ꯃꯍꯥꯛꯅ ꯑꯦꯁꯤꯌꯥ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯕ ꯉꯝꯈꯤ꯫ ꯀꯔꯥꯝꯗ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯋꯥꯔꯤꯁꯤ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯕ ꯃꯇꯨꯡ ꯀꯧꯕ꯭ꯔꯨ ꯏꯄꯥꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯇꯥꯏꯕꯪ ꯄꯥꯠ ꯑꯁꯦ ꯀꯔꯝꯅ ꯀꯗꯥꯏꯗ ꯏꯁꯤꯡ ꯑꯁꯦ ꯆꯤꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯁꯨꯒꯨꯅꯨꯒꯤ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯏꯁꯤꯡ ꯑꯁꯦ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯇꯥꯏꯕꯪ ꯄꯥꯠ ꯑꯁꯦ ꯈꯨꯟꯗꯥꯕ ꯍꯧꯍꯟꯈꯤꯕꯅꯤ꯫ ꯆꯤꯡꯅꯨꯡ ꯍꯨꯠꯇ ꯏꯁꯤꯡ ꯆꯤꯊꯣꯛꯂꯕ ꯃꯇꯨꯡꯗ
Kaburu ipana halakpa mikupta ware haidun numi humni chumna potha khiba mafam duni hausi aikoina karam haina khunda dun leiriba mafam ase numi humni potha bagi mikup aduda mahang ni ibudong nong sababu mafam asida puthokutuna ngak seralambagi damakta mafam asida ibudong nong sabana konma jagani haiduna hausi phawba latnaribani tawbatabu Kaburu ipana mafam ase karam haina tholambadi natti karam mayam laktuna mafam asida khundai haibagi damakta karam khun oina thonkhibani Haujiki matamda miyamna khangna biriba yalang lekai hariba jaga duda tasengmadi karam sagai sigi ahan ba horak phamni haina phangi loina na hauji karam haina leiriba khul asida karam sagai na khonthorakpani haina su phangjai asumna mafam asida khundaram matungda ningthaugi yathangi matungina mafam asida lakalbu umanglaidi ibudau nong sabana numir humni ngaklamba mafamni haibagi damakta mafam asida ibudau nong sabagi khubam latpa hokhibani haina Pangjabata natana ining thawna su ayaba bibiduna mafam asida ibudong nong sabagi khubam yaba hokhibani haina phangjai hauji aikoina ira thonijaribu umangla ibudong nong sabagi khubam mase phanglaba matungda karamna muk lai harauba horokhibage habado wafam khradanga muk miyamda thamjage ahanbada audio clip oina mate matang hana taminasi sahi ko ina lai thoramji dum tawba adu chauna haraubi oidaba matam haraubi areda Yudongi wana lai kaning ba tuti ina torogana ko kili siki mokonda kili hora me no chukangora ado kili siki mokonda ado saga lai chang ka pasa do kat leva sai ki wana ko areda samai to duna mayamna kalak wa ko fuzuna kalina kona de di mai bi ki Karigi tawudo kaya anak putoga mayam ni kala putoga ka mai bisa ko ta sa thonga no to ki pizza ba ko ad mai taw na ke committee ni se ma ka taw na te ba ko ko yan jina lai ne zaman ni kan de mai to e ma ho lai ma ji da ko hai to jo ya la ga adagi upak si khai la ga mai wa kan da kon gi mayam si Thok na va taw ni kan de mai wa kan da ko are dai to si yan ne di da mayam na khol ho re dei di mayam je ya roi do je na nga do yan ya roi hai ba u si di tu di ba di chang ka no ai di u tu di ba di yan ge ni si ne ba tong nei je ma si na ai lai sang sa do ri mi ko na tra ga ina ka ne na smart na ko yan ga khun ga mung na ri mung na ba de ki ai to ji tu re atam ma da de long gi so ga na police station lai ba da asu to sa na ma ya ma ko si wa me ko alo na ma ya ji ha len ga to ga pu ra ga sa le ba ko ada chu to ni ai ya na ji di chu mi na sa ko ta ma ya an na ji ma ya na fan chen gi ga lai sang ga ni sa de ji ra bo te 방은 예저 그 이제 맞지 차리진 아마 따르지니 그래서 가이데 어디 많이 맞대는 방송이라가 그래서 많이 따르잖아 너희 날생이 살아 아주 그거가 하는 같은 방송이라가 많이 따르잖아 야나들은 나에 받고 야나라 그러기 뭐도 아들이 고민이 세면서 해서 자비도 해 그 자입소 해 근데 뭐딱 상계 소라 Nanti di high school, ada kamu isi komite macam nak kau tanah kau tahu babu kau, mau itu kan semua itu lah license je, kau isi tu kira license je, isi tu kira tu ada kira sah tu, jangan sah kira ni apa, ada di sekarang lo lah kan. Ada ibu ada tu cek hau dengan tu iden di sah tu sah gitu ibu. Iya sah. Nanti khai gitu. Di khai deh dong. Udah khai dan ada cek cakar, komite tu lapar lagi. Komite tu lapar lagi. Saya gini kalau mama ada sahabat lo dengan aku, saya dia apa anak tolong betul, ada main tolong gak, lai sarung dekat aku, ada sahabat ada betul lai halau orang aku. Aku ibu tu gimana minggu tu happy tak happy? Ibu tu, gunung dah ni, lalu puas gunung dah, mana hai apa, mana kan lagi, papan sanggai. Sanggai, go, jadi kena puk, jadi ni tahu kena je, magi mama do, nak kau apa siapa nak sulung tahu apa, magi kena apa, andi budak sana na, gimi ama,
ꯃꯥꯒꯤ ꯃꯤ ꯑꯃ ꯏꯁꯩ ꯑꯅꯧꯕ ꯑꯔꯤꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯡꯒꯨꯝꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯅꯨꯡꯒ ꯇꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯤ ꯁꯥꯕ ꯂꯣꯏꯔꯦ ꯂꯣꯏꯔꯒ ꯑꯁꯣꯝꯒꯤ ꯀꯣꯅꯨꯡꯒꯤ ꯋꯥ ꯂꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯂꯥꯏꯁꯪꯁꯤ ꯁꯥꯕ ꯂꯣꯏꯔꯒ ꯍꯔꯥꯎꯈꯤꯕꯅꯦꯕꯀꯣ 이복이 민가 윤나카 아무튼 살아가도 하비를 뭐 그랬고 ꯄꯥꯎꯅꯨꯝꯅꯤꯗꯅ ꯄꯥꯎꯅꯨꯝꯁꯦ ꯃꯉꯥꯡ ꯁꯂꯥꯏꯅꯦꯕ ꯄꯥꯎꯅꯨꯝ 이보돈 ꯀꯣ ꯑꯄꯣꯛꯄꯅ ꯄꯥꯎꯅꯨꯝ ꯆꯥꯎꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯙꯧꯗꯣ ꯆꯥꯎꯕ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏ 이복도 chào cô vi tàu là cha đi ibo tròn chỉ này là có bây giờ còn nông dân nó không thể làm hiện ra sẽ rất tàu nhiều sẽ có 이삭이 민족 대표 ai gì đó ai gì đi tổ mà 이삭이 제일 중요한 자이 đi gì mất phu ga nepal làm sao cái vậy 랄락이 시kel 월락이 망세 나 아시마 동시다 이번에 택나비라고 라기 시쿠범제 좀 레비라 말아 레이 아도 레이바 아코이 라테 아이 군고리 마게 레이 마게 맞던데 거기 쩌나비 뭐나 우멍라이 군군기 탐매 군기제 군웅다기 아디도 위로제 군웅다이네 발로이제고 군웅다이 로보네바 라이범제 마이 마밍제 피르카네바 시피바 시나 시콜라마니 마야나 알라만 마탐르기 알라만 싱나 시나 시콜라미 시나 시 호도미 뭐는 와리도 만나 군웅나 리비라가 피르카네바 아드마이 도나 모이나 시기디 가라마이베시디 시나 부가니 Sina pugane na laya miga laya samnai jagi si naira bane okay adu matam du gi dum leira bnina akoi khubam no hujik lei tabai wani lei gi bnina adu ne hujik si lat ke di do nok sab lat ke da bni haidana lat ke bni karam sagai na mafam asida khuntorakpa aduga loinana ibudong nong sababu mafam asida karamna lat khibagi haibagi wari wa khong kharap phanglaba matung asidadi ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯅ ꯑꯃꯨꯛ ꯀꯔꯝꯅ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯣꯡꯕꯒꯦ ꯍꯥꯏꯅ ꯊꯤꯒꯠꯆꯔꯨꯕ ꯃꯇꯝꯗꯨꯗ ꯄꯥꯜꯂꯝꯕ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧꯅ ꯅꯈꯣꯏꯒꯤ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯁꯥꯕ ꯂꯝ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯂꯝ ꯂꯥꯏ ꯊꯣꯛꯄꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯄ ꯑꯣꯏꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯌꯥꯡ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯂꯦꯞꯇꯅ ꯍꯔꯥꯎꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯏꯪ ꯁꯣꯛ 1968 ꯁꯣꯛ ꯑꯁꯤꯗ 이한 하나 가람 이부동 농사하기 라이 하라우기 희양 꿈의 방토끼 하이리비 희양 꿈의 아시다 라이삼 야이 마마숭 가람 대반난다 마코이 아니나 이한 하나 랭토 라이렘비기 대마이 렙두나 희양 꿈의 방토끼 마tamado yamna kuikiba maram ama oibana sing isauda ayama photo sing mangkibadagi asimga photo ma ningthina phangdabadagi supnagi machet amakak phangbasidagi karam debanandagi saktamase ekon ai da generate tawraga mayam uchari basin matam aduda karam ibudo nongsabagi oiba masagi hi lejadaba manamna bijoy gobindadagi hi wairaga tanaki hainasu ahansing takpiri matam aduda leiramba maira paibigi lusingbi karam mera kodojum gamini kodojum kainahan bamon thaurani karam achoubi laisam nganbina chingba maira paibi luchingbi kayana wana honaduna hi anise lupa lising nifuga mangada laikibani matamduda lau sangam magi malse supnagi lupa lising taraga manga khaktani laingthau lairembigi hi ani asi leiba matamda changkiba paisa do hauzik mani value holurabadi atuki matik yamkhre matang asida pandaba iyamak yadaba wafam amana panungi ganda singna hiyang hiril ani ase laibung yoroklaba matamda miyamna sijinnaba yanaba mawongda sembi sabiduna hiyang hiril ani se pibiki